Ahanbada Maru oiba pau. Manipurda President Rule matam chana thamkhibani Manipurgi hanagi phibamga yengnabada tapna fagalakli haina Amit Shahna phongdokre. UR habada Myanmarda sikhiba miyoi lising ama henkre. Chahi nauriba angangsingna high-tech gadget sing sizinabana na taba ngambagi pangal sonta ali haina Dr. Chambona phongdokre. Punsin bahaitraba furup asi sajibuk chairauba amadi itna lakpada amato oina punsinduna ingna chikna leiminaba lamdam ama oirasanu haina wamana phongdorakli. Delimitation gi mangjongna 1951 da best year oiraga Manipurda NRC satna hangadabani haina Ramdas Athawale na taksinkhre. Tele nipi singna thingkhre. Manipurda President Rule matam jana thamlakhibani Manipurgi hanagi phibamga yengnabada tapna phagalakli haina Amit Shahna phongdokre. N Biren na mamang tha February 8 da Chief Minister famdagi resign tawkhraba matungda February 19 dagi Manipurda thamlakhiba President Rule asi matam jana state asida thamlakhibani haina Union Home Minister Amit Shahna phongdokre. Times Now Summit English ngani kunmanga gi ngarang pangthokhiba thoramda Union Home Minister Amit Shahna haikibada Manipur asi hanagi phibamga yengnabada tapna fagalakli. Masi maru oina lengakna maitai amadi kuki community aniga wari sanaba amadi community anina makhoi masalgi marakta tungkoina ingtappa ama puraknaba wari sanabanani. Irangi chaiteng nanglaba Manipurda hanadagi phibam fagalakpaga loinana mahusagi punsida hanjilakli haidna Union Home Minister Amit Shahna phongdokhibaga loinana community ani asigi miyoi sing tongan ba mifam kaya pangthokpa hokre. Haujik thoina waningai oidre haina summit aduda Union Home Minister Amit Shahna phongdokhi. Manipurda President Rule thamliba asi thengmandabra haina hangba wahangi paukhum piraduna Amit Shahna phongdokhibada community anina yaramdrabadi state asida President Rule thamjinba oithokloi matang chaba tanja yenglaga President Rule thamjinbani haina report tawri. UR habada Myanmarda sikhiba miyoi lising ama henkre. Ngarang Myanmarda Richter scale magnitude 7.7 yauna UR hakiba aduda lekhidaba miyoi gi masing lising ama henkre. Thailand da miyoi tara lekhidra haina Indian Express na report tawri. Report asigi matung ina Richter scale 7.7 yauna UR hakiba amadi makata na aftershock kaya arak tawkibada matol awangba building sing amadi semgat sakaliba building kaya ningkhaibadagi naksinaduna misi mina chawna thoki hairi. Ngasi nungthilpung ani tarakba fawbada sikhiba migi masing punna lising amaga ani oiki haina Myanmar Army na confirm tawki. Sikhiba ayamba leibak adugi ani suba khwaidagi chawba city loinana UR hakiba adugi epicenter oikiba Mandaleda oiri. Hojiksu atek akai marakta nansinaduna thorakpa yadana leiriba miyoi kayagi thawai kannaba rescue operation yamna kana chathari. Adum oinamak achau machine sing rescue operation da mathau tari. Atek akai marakta nansin khraba amadi rescue operation loidabana asiba masing hengalakpa yana leiri hairi. Nakalamaramda Thailand gi konung Bangkok ta su UR haba aduda sikhiba migi masing tara sure haina Bangkok gi governor na confirm tawki. Sikhiba miyoi sing adu awangba building sing ningkhaibana oiki. Rescuers sing na hojiksu ningkai khraba mathol kuntra wangba semgat sagaliba building gi atek akai marakta nansan khiba miyoi sing lokthoknaba kanna chathari. Amaromda Mandalay airport asu runway da akai atoi thokpadagi sizinaba yadana leibaga loinana semjin sajinbagi thabaksu chathari. Amaromda China, India, Malaysia, United States amasung Russia yauna tongan ba leibak singna Myanmar amasung Thailand da tengbang piba ngasidagi hokre. National Program for Prevention and Control of Deafness State Health Society NHM na sinduna pangthokpa thoram aduda Health Services ki Director Dr. Chambau Gonmei, Family Welfare ki Director N Hemanta Kumar, Manipur Health Services Special Guest Dr. N Bino Amadi, RIMS ki Otorhinolaryngology Department ki HOD Dr. TH Sudhiranjana Maru oiba miyoi sing oina saruk yaki. Thoram aduga mari leinana Health Director Dr. Chambau Gonmei na miyamda paujal piba rally ama Kangladagi lamthaki. Khongjat asi lamfelda leiba Directorate of Health Services ki office fawba chatki. Health Director Chambau na makata na phongdokhibada chahi nawiba angangsingna high-tech gadget sing sizinabana na tabagi pangal sonthanba asina maram oiraga oja sing amadi mama mapa singna cheksanba mathau tai haiki. Changing mindsets, empower yourself to make ear and hearing care a reality for all haiba thimda pangthokhiba World Hearing Day 2025 ki thoramga mari leinana Dr. Chambau Gonmei na makata na hai India gi apunba population gi manungda chada 7.8 amadi chahi humfugi mathakta leiraba miyoi kayagi na taba ngamdabagi awaba mayoknaduna lei. Maram aduna na taba ngamdabagi laina asi hakchingna lauduna matau karamna anaba asi haurakpadagi matang matam chana layengadagi haina mipum khudingmangna khangjanba mathau tai haina phongdokhi. Punsin bahaitraba furup asi sajibuk chairauba amadi itna lakpada amato oina punsinduna ingna chikna leiminaba lamdam ama oirasanu haina wamana phongdorakli. Hayeng March kuntra sajibugi nong mapanba nong maijang namit
Maitegi chahi hauba cheraubana lakpada maru oina maitai sana mahi laining chachaba ichil inausing amadi mapanda choina takraba igi mari oiriba maitai ichil inausingi mafamda wakhalon manaba apunba wama kang leipakna yafa paujal thamoi sengna pizari loinana punsin bahaidraba maitai furup asi sajibuk cherauba amadi itna lakpada amato oina punsinduna ingna chikna leiminaba lamdam ama oiresinu haina wamagi secretary publicity lamdan masalamna press da thadurakpa cherol amana hairi Cherol asina hai lamdam asida mahausadagi khundaduna nungsi janana leiminaraklaba Islam lining chachariba maitai pangal isil inausingi itna lakpada pumnamaki mafamdasu yaifa paujal pizari loinana masidagi mahausadagi ingna chikna leizaramba iramdam ama oirabasu kuki narco terrorist singna haukiba chahi inglisingani kunhumdogi me ahumdagi lamdam asida khundaminariba furup ichil inausingda kaihoduna ne tadraba punsi mahing amada maru oina maitai furupta onsinduna yum kaya minungsi leitana mai thadokduna tangoi olankhre Minungsi leitana mioi kaya ama harkhre lanthum kaya manghankhre ngasisu mayumda hanjinba ngamdana relief camp kaya da changjafam loduna awa maicha kaya khangli mioi kaya amasu thiba khangdana leiri mama macha kaya setna khaina handuna mikap mirau kholna ngasisu leptana tengthari hairi hairiba awaba nungaitraba uhaidraba tahaidaba pumnamak asi sajibugi nongma panba maitai cherauba chahi hauba amadi muslim singi senglaba itna lakpada ingna chikna panba maraiba punungsijaba leibak ningba athauba kaya thoraktuna Kangkhong chairaba punsin bahitaba furup asi amato oina punsinduna nungsijanana ingna chikna leiminaba lamdam ama oirasinu haina leiminariba yelhau furup khudingmaki mafamda wamana yaifa paujal pirakli Delimitation gi mangjaunana 1951 da best year oiraga Manipur da NRC chatna hangadabani haina Ramdas Athawalena Union Home Minister da taksinkhre Union Minister Ramdas Athawalena Union Home Minister Amit Sahada Manipur gi oina delimitation exercise tawdringai mamangda 1951 da best year oiraga National Register of Citizens NRC chatna halu haina taksin khibaga loinana illegal immigrants sing khandoktuna electoral representation sengna thambana chumgani haina taksinkhre Amaramda RPI Athawalegi Mahesor Thonaujamna Manipurda leiriba illegal immigrants singi matangda nungnangba fongdokladuna Manipurda hatu delimitation exercise tawrabadi undocumented migrants sing asi Indian citizen oina loan na ayaba maongda lawkragani aduga 2001 census da best year oiraga delimitation tawgani hairiba asida Manipur gi oina di 2001 gi census asida chingi district khara da abnormal oina population khangwang na hengatlamagi tawdoksing laikre haina Union Minister Ramdas Athawale da khangan kibasu laikre hairi Mahesorna thamkiba wafam asigi paukhum oina Union Minister Athawalena Manipur gi oina delimitation gi process asi thintha hannabagi damak Union Home Minister Amit Shah da taksan gani haibagi thajaba pirakibaga loinana 2001 gi census asi electoral boundaries singi basis oina lawdringai mamangda kupna yengduna asengwa misak khangdokpa tangai fati haiki aduga delimitation act 2002 gi matung inna 2001 asi best year oigini hairiba asi Manipur gi oina di 2001 census asida yamna chawba asoiba leiriba maramna Manipur state ta NRC chatna handuna mitop miyan cha sing khandoklaba matungda makha chathabana chumgani haina fongdorakli Tele nupi singna thingkhre Lamtagi Aroiba Thangjagi Laitangada numit asida Khurai Ahongpungda Tele Singna Athingba Pirkpadagi Laithou Pangthokhidre ngamkhidre chayet naba leiriba laisang makhongda Tele nupi singna famjinduna akanba maongda athingba pikre Thodok asida irang thoktanaba security forces singna cheksinna ngak senki hairi Athingba Pirkpa asiga mari leinana Manipur Pandit Loisangi Pandit Ngariyambam khombana paumi singda hai Tele Singna Athingba pibagi matung inna Ahongpunggi laifam asida athenpot katuna Pandit Loisangi mioi amakhak oirabasu maira katpagi ayaba pibiu haibada athingba thamduna Laithou pangthokpa ngamdaba haibasi aikhoigi laibak thibani karigumba matamda Tele Singgi maikaidagi Manipur Pandit Loisang amadi Govindaji Temple Port ta haijaba lakpa taragasu ngasigi thodok asi kauba yaroi kumja 1971 dagi laifam asida khudong chaba lawnaba tanja yengduna adumak leirai Laisang kaya sajinduna thamkibana ngasidi leibak asigi saroi khangnaba mafam machet amata leitre Ahongpunggi leiriba laisang asi historical monument eki makhada leiraba mafam amani masida furup amana lai khurumba matamda community amatana thingmagi hak fawba leite haina fongdokhi Nakal amaromda Ahongpung Lairembi Sinthalupki advisor RK Dhanapatina fongdokhibada chahi asigi lamtagi ahanba thangjada su chayetnabana maram oiraga laifam asigi thongdinda Laithou pangthokhi Inatki oiba laifam asida irang sagat ningdabadagi chahi kayagi mamangdagi Tele Singdagi ayaba lawduna Laithou pangthokli Leibaki oiba aruba pung asibu kannaba chahi 15 hena court case tawduna lakli masida leibak asigi akhang ahi khutingmakna angamba mateng pangwiraga Ahongpung Lairembige khubam asi kanminasi loinana